Manipur da Mayum Pandaba Migi masing Hengatlakliba si Maram Thidokpa Tangaifade ke Shyam. Lamdam masida Mayum Pandaba Migi masing Hengatlakliba sina lamdam masida achauba safu ama piduna khunai asi aruba phibam amada lakane maduna Maram Thidokpa Tangaifade haina langthawal kendra gi MLA Karam Shyam na phongdokre. Wafam asing asi kanglaipak ningol kan balupna sinduna singjamai wangkhem laikai Bori Sapham da pangthokpa ningol sing da khudol tambagi thauram amada MLA Karam Shyam na phongdorkhibane. Thauram aduga mari leinana MLA na hai lamdam asi tongan ba phurup ki miyoi singna khundaba lamdam ne. Aikhoi gi Manipuri khunai ase amana amagi mateng pangnaraga hingminaba ma change. Lup asina khunai asida nupi oibi singi damak thoraktuna kathokpaga loinana tawriba thabak thauram sing ase yamna chawthoksaba phawwe. Isana isabu thazaba thamduna thabak khudingmak mai paknaba manglomda changsingadabane. Lup asina lamdam asigi ningol sing mipan tangdana maromdom hingbang ngamna bahotnariba se makha tana ningthina pangthoklabade. Lup asigi sanglen ama sanaba mahakna lam laiduna khudol tamgani haina MLA Karam Shyam na phongdokhe. Ngasigi thauram aduda social scientist Dr. Dhanavir Laisram, KNKL ge President Saroja Posangbam, Social worker PH Devananda Sarma Made Social worker Lukram Binodini na Presidium member oina saruk yakhe. Khangabok Sunita Moirang Themna Rafi Award amukasu phangle. Punjab ki Amritsar da Base Toba Muhammad Rafi Memorial Society na silaga saknairaba legendary saisakpa. Muhammad Rafi bu ningsingba oina sahi khudingi pangthokpa. Muhammad Rafi ge isai singda yumpham oiba isai changdamnabada Handak sahigi oina su Thobal district ki Khangabok sorok wangmadagi Sunita Moirang Themna best playback singer pop singer taduna lemjaningai oiraba Rafi Award ke mana phangba ngamkhre. Saisakpi Sunita Moirang Themna lemjaningai oiraba mana ase kumsing 2019 da hanbo ina phangba ngamkhe. Tha asigi tarukta Amritsar ge Thakur Singha Art Gallery da pangthokpa yamna Tough oiba competition aduda Sunita Moirang Themna khwaidagi phaba saisakpigi mana asi phangkhibane. Rafi Award anirak phanglabi Sunita Moirang Them All India Radio Imphal, Durdarshan Kendra Imphal amasung Delhi Durdarshan ge approved artist ne. Mahak aujik Senapati da leiba Delhi Public School da isagi oza oiduna mairoi sing takpi tambi re. Sunita Moirang Them ge apokpana Shyam Sundar aduga apokpina Priyo Sakhi kauwe Khangabok sorok wangmadagine. Handaki sangdamnabaduda Sunita Moirang Themna Rak Malkaunasta yumpham oiba isai ama sakpada mana adu phangba ngamkhibani haire. Saisakpi mangka mayang langbamna sakpa Manipur Sangai Festival 2022 gi theme song ngasi release tawkhre. Chahi asigi oiba Manipur Sangai Festival gi theme song ngasi Chief Minister N Biren na hongnabi matungina launch tawkhre. Chief Minister gi office ta ngasi ayuk pangthokiba thauramda hongnabi matungina launch tawkhiba theme song adu lamdam asigi saknai rabe folk music artist Mangka Mayang Langbam na sakpane. Thauram aduda saisakpi Mangka Mayang Langbam MP Laisemba Sanajauba MLA Karam Shyam amade official sing su saruk yakhe. Thauram aduda mari leinana Chief Minister N Biren na festival asige theme song asina lamdam asige langai kayabu hena masak takpa ngamlagani haikhe. IMC gi office ta potpham piu haiduna potpham phambisingna thomjin khre. New temporary market set ta makoi gi potpham PVU haina Khwairambal Kaithel Street Vendor Welfare Union KHKS BWU Imphal amasung Khwairambal Bazar Women Street Vendor Union gi masing yamlaba thomi singna Imphal Municipal Corporation gi office ta ngasi ayuk thomjin khre. Haukiba October tang 13 ta lainga kasina thokiba order adu thabak to onthokpi yu haiduna Union ani asigi masing yamlaba thomi singna IMC gi office ta thomjin khe. Thomi sing aduna IMC gi office ta thomjilakpada city police ki team amana pamdaba thokdok thoktanaba street vendor phambi sing adubu IMC gi office manungda laksinduna thamkhe. Khongjang aduga mari leinana KSBW UG Assistant Secretary L Nanditana paumi sing da phongdokhibada street vendor sing new temporary market ta hongjinana ba lainga kasina order thokhe. Madugi matung niyom gi wangmada changlakpa street vendor sing na mafam aduda changlaktuna ahing yarektuna laikhre. Thawong asi mari leinaba authority na yangsinbiba amade laingak na thokiba order adugi matungin thabak paikhatpina ba dabi tawduna lakpane. Temporary new market asida potpham lising amaga chamri ga humbudra lairibasi anirak thokna
Pali naina phamnaba laingaki order adu palle lairiba sit masing asi Pali naina anirak thokna phamlabade sit lising ahumgi mayada phangle lairiba sit lising amaga chamari humbudra romase masal amasung money power leiba miyoi kharada sina thokrabra haibase ne wathok asi chaukthoktringai da mari lenabo authority na new temporary market set asida kana kana bu porpham phamba yabage haibadu thidoktuna matik chaba khongthang lakhot pi yu hai khe aroi bada tabi ri bapum namak pu thagat chare